ꯌꯨꯝꯃꯩ ꯆꯥꯛꯈꯤꯕꯗꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ Premkanta da MLA Radheshyamna mateng pangkhre. ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 18ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯩꯔꯣꯛ ꯀꯩꯊꯦꯜ ꯃꯅꯤꯡꯗꯒꯤ ꯅꯤꯡꯊꯧꯖꯝ Premkanta ꯁꯤꯡ ꯆꯍꯤ 25 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎꯕꯤꯒꯤ ꯌꯨꯝ electric short circuitagi haurakpa maina tumna chakhibadagi awaba taduna leiriba asida kharada oirabasu mateng pangba oina ngasi hairok AC gi MLA Dr. Thokchom Radheshyam gi mityeng makhada tengbang potlam kaya BJYM hairok mandal na mateng pangkhre ngasi gi tengbang khongchot aduga mari lainana hairok AC gi 33/33 polling station gi general secretary Khundongbam Ozit na haikhibada hairok AC gi ikai khumnazaraba MLA Dr. Thokchom Radheshyam na AC asigi mafam khudingmakta awaba taraba kayagi leptana mateng pangbagi makha chatharakpa oina tha asigi 18 da khanghaudana haurakhiba maina tumna chakraba yum asigi awabada mateng pangba oina BJYM hairok mandal na ngasigi mateng asi pangjabani mahakna makha tana hai yum mai chakpagi nungaitaba pau asi hek tabaga MLA masamakna polling station gi miyamda yamna nungaitaba fongdok pirakhi loinana athubada MLA gi maikeidagi yum amasu sabiragani haina fongdorakhi haina paudamki masigi mangoinana yum masigi manungda thamba kaigi fau yauna lupa lakun mari romgi oigadaba potlam kaya maina chakiba asida yamna nungaitaba fongdokpaga loinana ahanbagi mateng oina chengbek ani amadi lupa lishing ahumsu mateng pangbirakhi haiki MLA gi maikeidagi athubada chakiba yum asi nauna ama sabiragani hairakpada polling asigi miyam amadi BJYM gi members singi mahut sillaga ozitna MLA bu thagat wafam kaya thamki ngasigi khongchadaduda BJYM hairok mandalgi president Khundongbam Birjit amadi secretary Ningthaujam Panana masung mandalgi member kaya susarukya ki loina thogosida ama ta thokna ma thokna matam tan kan namor so mang takna yam hingiwa singasi koi kone be ne gi site gi koi hona jana ma anga matin pangbiri khara tang or su jeng lak mo na nasi maka ta koi na hai ba awal pa myam le so hai ba ona be jana kapung pan matin pangna ju masi apamon sagni hai gi miyam ma ko thamjaraga sije sungge miyam na si lakeri ba ing victim or bi mung sida MLA site gi yengsin ba lak ko na han be ko na mateng khara mateng pangma hujari masi makha tabada achauba yumsi loina sagani ai bika sa emina so koi thambire makha tanga lokeli MLA gi site gi awana tarba koi misalam moina pak sanna ke na sigi awana tar bi mungsing mateng pang da ya de hai gi makha pona thon dum thodo koi na pam da ba mang ta gi chu loina koi angam mateng pang gi sabi gani hai loina yam